ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯏꯔꯤꯄꯣꯛ 24/7 ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯨꯂꯦꯍꯟ ꯇꯕꯨꯛꯄꯤꯗꯅꯤ ꯉꯁꯤꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯖꯤꯔꯤꯕꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯥꯏ ꯑꯃ ꯂꯩꯃꯤꯟꯅꯔꯤꯕ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯑꯩꯈꯣꯏ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛꯇꯨꯗ ꯍꯥꯏꯕꯗ ꯊꯧꯗꯣꯛꯇꯨꯒꯤ ꯂꯩꯈꯤꯗ꯭ꯔꯤꯕ ꯏꯃꯨꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯦꯁꯥꯏ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯅꯤ ꯂꯥꯛꯆꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯗꯣ ꯃꯅꯨꯡꯗ ꯆꯪꯉꯒ ꯀꯃꯥꯏ ꯇꯧꯔꯤ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯒꯦ ꯍꯥꯏꯗꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯃꯥꯏ ꯇꯧꯔꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯐꯝꯁꯤ ꯂꯥꯛꯆꯕꯅꯤ ꯆꯪꯁꯤꯜꯂꯒ ꯌꯦꯡꯃꯤꯟꯅꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯨꯜꯇꯅ ꯊꯜꯂꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯕꯗꯨꯅꯤ ꯇꯁꯦꯡꯅ ꯀꯩꯁꯨ ꯅꯠꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯐꯥꯎꯏ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯀꯃꯥꯏ ꯇꯧꯔꯤ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯁꯥꯔ ꯁꯥꯍꯖꯥꯟꯒꯤ ꯌꯨꯝꯅꯤꯀꯣ ꯁꯤꯁꯦ ꯃꯁꯥꯃꯛꯀꯤ ꯌꯨꯝꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯀꯃꯥꯏ ꯇꯧꯔꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯀꯃꯥꯏꯅ ꯂꯩꯔꯤ ꯀꯔꯝꯕ ꯐꯤꯕꯝ ꯂꯩꯔꯤ ꯍꯥꯏꯕꯗꯨꯁꯨ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝꯗꯤ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯉꯥꯡ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯑꯄꯤꯛꯄ ꯑꯉꯥꯡ ꯌꯥꯎꯔꯤ ꯑꯩ ꯏꯁꯥꯃꯛ ꯃꯀꯛꯃꯌꯨꯝ ꯐꯤꯌꯥꯁꯐꯔ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ JSC ꯑꯒꯦꯟꯁ ꯀꯣꯜ ꯕ꯭ꯂꯗꯦꯗ ꯀꯤꯂꯤꯡ ꯑꯣꯐ MD ꯁꯥꯍꯖꯍꯥꯟ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯃꯣꯔꯕꯨꯡ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯂꯤꯕ JSC ꯑꯁꯤꯒꯤ ꯃꯤ 12ꯅ ꯁꯥꯕ JSC ꯑꯃ ꯁꯦꯝꯖꯔꯦ ꯑꯩ ꯏꯁꯥꯃꯛꯅ ꯀꯟꯚꯦꯅꯔꯅꯤ ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛ ꯇꯨꯂꯤꯍꯜ ꯇꯕꯣꯛꯄꯤꯗꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯦ ꯂꯩꯀꯥꯏꯒꯤ ꯑꯌꯥꯝꯕꯁꯨ ꯑꯣꯏꯔꯦ ꯂꯩꯕꯥꯛꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯍꯧꯈꯤꯕ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯂꯥꯟꯒꯤ ꯀꯔꯤꯒꯤ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯃꯐꯝ ꯆꯥꯗꯕ ꯃꯐꯝ ꯑꯃ ꯔꯦꯗ ꯖꯣꯟ ꯑꯣꯏꯅ ꯂꯩꯕ ꯃꯣꯡꯕꯨꯡ ꯍꯥꯏꯅ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯣꯡꯕꯨꯡ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ ꯁꯤꯗꯩꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ MD ꯁꯥꯍꯖꯍꯥꯟꯕꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯁꯤꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯦ ꯔꯦꯗ ꯖꯣꯟ ꯃꯐꯝꯅꯤ ꯗ꯭ꯌꯨꯇꯤ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯆꯩꯔꯨꯕꯒꯤ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯉꯥꯡꯉꯨꯕꯒꯤ ꯃꯗꯨꯒꯤ ꯋꯥꯍꯧꯗꯒꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯕ ꯏꯟꯁꯄꯦꯛꯇꯔ MD ꯁꯥꯍꯖꯍꯥꯟ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯝ ꯑꯃꯁꯨꯡ ꯀꯣꯏ ꯁꯦꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯣꯏꯟ ꯕ꯭ꯂꯦꯡꯇ ꯀꯣꯜ ꯕ꯭ꯂꯗꯦꯗꯇ ꯅꯣꯡꯃꯩꯅ 303 ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯄꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯊꯤꯅ ꯀꯟꯗꯦꯝ ꯇꯧꯏ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯂꯩꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯔꯦꯗ ꯖꯣꯟ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕ ꯃꯐꯝ ꯆꯥꯗꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯥꯏꯗꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯒꯨꯝꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯀꯣꯜ ꯕ꯭ꯂꯗꯦꯗꯇ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯁꯤ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯃꯁꯤꯃ ꯊꯝꯖꯔꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣইꯉꯁꯤ JSC ꯑꯃ ꯑꯩꯈꯣꯏ ꯐꯣꯔꯝ ꯇꯧꯖꯔꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯀ꯭ꯂꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ JSC ꯑꯃ ꯁꯦꯝꯖꯔꯦ JSC ꯑꯒꯦꯟꯁ ꯀꯣꯜ ꯕ꯭ꯂꯗꯦꯗ ꯀꯤꯂꯤꯡ ꯑꯣꯐ MD ꯁꯥꯍꯖꯍꯥꯟ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯃꯍꯥꯛ ꯑꯁꯤ ꯃꯣꯡꯕꯨꯡ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠꯇ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕꯅꯤ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ JSC ꯑꯃ ꯁꯦꯝꯖꯔꯦ ꯍꯥꯏꯔꯤꯕ JSC ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯑꯣꯅꯔꯦꯕꯜ CMꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯅꯔꯦꯕꯜ MLA ꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯅꯔꯦꯕꯜ CMꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯖꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯁꯤꯡ ꯑꯃꯁꯨꯡ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯅꯔꯦꯕꯜ CMꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯁꯕ ꯏꯟꯁꯄꯦꯛꯇꯔ MD ꯁꯥꯍꯖꯍꯥꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯧꯈꯤꯔꯣꯏ ꯍꯥꯏꯕꯁꯤꯃ JSCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ CSO ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯈꯨꯗꯤꯡꯃꯛꯅꯁꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ JSCꯒꯤ
ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯁꯤꯕꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯔꯤ ꯖꯤꯔꯤꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯀꯟꯕ ꯆꯠꯈꯤꯕꯗ ꯀꯥꯞꯅꯕ ꯈꯣꯠꯅꯕ ꯌꯥꯎꯗꯦꯅꯦ ꯏꯆꯥꯅ ꯏꯃꯥ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯦꯅꯦ ꯏꯆꯥꯅꯅꯦ ꯑꯩꯉꯣꯟꯗꯅꯦ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯏꯁꯣꯔꯅ ꯑꯐꯕꯇ ꯑꯣꯏꯍꯟꯁꯅꯨ ꯃꯩꯇꯩꯁꯨ ꯀꯨꯀꯤꯁꯨ ꯄꯥꯡꯒꯟꯁꯨ ꯂꯣꯏꯅ ꯑꯐꯕꯇ ꯑꯣꯏꯍꯟꯁꯅꯨ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯗ ꯑꯂꯥꯗ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯃꯒ ꯅꯤꯖꯩ ꯍꯥꯏꯖꯩ ꯍꯟꯗꯛꯁꯨ ꯏꯆꯥꯗꯨ ꯆꯪꯈꯤꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯆꯪꯉꯛꯑꯣꯏꯗ ꯀꯥꯞꯗ ꯍꯣꯠꯅꯕꯁꯤ ꯐꯩꯌꯦꯅ ꯏꯆꯥꯗꯨ ꯆꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯃꯔꯥꯟꯁꯤ ꯂꯩꯇꯅ ꯏꯆꯥꯕꯨ ꯁꯨꯃꯥꯏꯅ ꯍꯥꯠꯄꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯤꯌꯨ ꯃꯃꯥ ꯑꯩꯈꯣꯏꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯔꯤꯕ ꯃꯌꯥꯝ ꯁꯃꯥꯖꯗꯅꯦ ꯏꯆꯥꯒꯤꯅꯦ ꯑꯔꯥꯟꯕꯗꯣ ꯍꯥꯏꯕꯤꯔꯛꯎ ꯌꯥꯝꯅ ꯄꯦꯟꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯖꯤꯔꯤꯗ ꯏꯆꯥꯒꯤ ꯊꯋꯥꯏ ꯂꯧꯕ꯭ꯔꯥ ꯃꯆꯥ ꯑꯍꯨꯝ ꯀꯅꯥꯅ ꯌꯣꯛꯇꯧꯔꯤꯕ꯭ꯔꯥ ꯃꯇꯨ ꯀꯅꯥꯅ ꯌꯣꯛꯇꯧꯔꯤꯕ꯭ꯔꯥ ꯏꯆꯥꯗꯤ ꯌꯥꯝꯅ ꯐꯕ ꯏꯆꯥꯅꯤ ꯑꯩ ꯏꯆꯥꯗꯤ ꯐꯠꯇꯕ ꯏꯆꯥꯁꯨ ꯅꯠꯇꯦ ꯃꯩꯇꯩ ꯃꯒꯟ ꯀꯔꯤꯝꯇ ꯐꯤꯂꯤꯡ ꯅꯥꯏꯕ ꯏꯆꯥ ꯅꯠꯇꯦ ꯑꯗꯨꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯆꯥꯒꯤ ꯀꯔꯤ ꯂꯥꯟꯕꯅꯣꯕ ꯏꯆꯥꯒꯤ ꯃꯔꯥꯟ ꯄꯨꯊꯣꯛꯄꯤꯌꯣꯕ ꯄꯨꯊꯣꯛꯇꯕꯁꯨ ꯌꯥꯔꯣꯏꯑꯕ ꯏꯆꯥꯒꯤ ꯃꯔꯥꯟ ꯄꯨꯊꯣꯛꯑꯕ ꯏꯆꯥꯗꯤꯅꯦ ꯃꯤꯌꯥꯝ ꯉꯥꯛꯄ ꯆꯠꯈ꯭ꯔꯤꯃꯦꯕ ꯈꯨꯟ ꯉꯥꯛꯄ ꯆꯠꯈ꯭ꯔꯤꯃꯦꯕ ꯏꯆꯥꯗꯤ ꯐꯠꯇꯕ ꯇꯧꯕ ꯃꯤ ꯅꯠꯇꯦꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯎ ꯀꯩꯅꯣ ꯈꯥꯏꯕ ꯏꯆꯥ ꯅꯠꯇꯦꯕ ꯌꯥꯝꯅ ꯐꯕ ꯏꯆꯥꯅꯦꯕ ꯏꯆꯥꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯏꯆꯥꯕꯣ ꯃꯥꯅ ꯄꯤꯒꯗꯕꯅꯤꯗꯗꯤꯅꯦ ꯃꯤ ꯍꯥꯠꯄꯒꯤꯅꯦ ꯃꯥꯅ ꯏꯆꯥꯒꯤꯅꯦ ꯃꯤ ꯏꯆꯥ ꯍꯥꯠꯄꯒꯤ ꯃꯥꯁꯨ ꯆꯩꯔꯛꯅꯤ ꯆꯞ ꯆꯥꯅ ꯃꯥꯁꯨ ꯃꯤ ꯍꯥꯠꯄꯒꯤꯅꯦ ꯆꯩꯔꯛꯄꯤꯒꯗꯕꯅꯤ ꯃꯉꯣꯟꯗ